Connect News Media Tabiriba Singbutaram Okchari. Myanmar gi anti-junta government in exile, National Unity Government NUG na Bharat Taleba ani gi marakta chathariba border fencing gi thabak asibu lepnanaba demand torokli. Demand asi adugumba matam aduda lakli madudi May 13 da Manipur gi Chandel district ta Assam Rifles na NUG gi arm wing People's Democratic Organization PDO gi cadre tarabu encounter da hatki. Current protocol gi matung ina across border Myanmar da contact toraba matung da May 13 ta Assam Rifles na PDF pu asi baksang tara adu sinaki. NUG na hairi Bharat border da tauriba fencing ki thaba asi lefam thoi maramdi masi one sided ni amadi adugumba mafam da thaba asi tauri madudi border gi issue hauji resolve taudri masiga loinana NUG na makhoi gi kedar tara hat khibagi thodo asi gi investigation taunaba amadi thodo asida sikhraba miyoi tara gi family singda compensation pinanaba demand su tauri. Media report ki matung inna thodo asida Manipur, Nagaland amadi South Arunachal Pradesh ki Bharat ki Defense Public Relation Officer amadi spokesperson na May 19 da hai May 13 da Bharat Myanmar border ki manak nakpa area gi search tauba Assam Rifles ki patrol team da khulai paiba cadre sing na heavy automatic fire torki. PRO ki matung inna cadre sing asina fencing ki tauriba thaba asi lephananaba construction workers sing amadi Assam Rifles da chauna mang tak pathona naba pandam da attack toraki. PRO na hai Indian Security Force na international border gi makhoi gi area da professionally amadi tactical ga loinana respond tauki. Masida kedar tara singbu hatki amadi masing yamlabo automatic weapon ga loinana lan gi equipment sing phangki. Atopa nakal amada NUG na Assam Rifle gi wafam asibu deny tauki. NUG gi Ministry of External Affairs na hairi Laikhidraba mising asi Bharat ki mayokta extremist activity da yauramde mahang na hai laibak thiba thodo asi Bharat sarkar ki policy natraga pandam gi mahut sinde. NUG na leba ani gi marakta cooperation gi darkar bu emphasis piduna hai aikhoi leba ani gi long lasting oiba yumlo na bagi relation gi matung inna border ga mari lenaba issue da continue support tawbada aikhoi gi commitment ngakani. Myanmar da 2021 da regime change ki matung dagi NUG masabu democratic government oina utuna lakli mahang na Myanmar gi military junta gi mayokta lan hoduna lakli illegal infiltration kuchu khulai singi smuggling amadi narcotics pu thingnana bu gi pandam da Bharat kilometer lising ama chatruk ni phum doi sangba border area asida fencing taunana ba honari More da kilometer taragi area da hanadigi fencing taukhre aduga Manipur gi chaurakna kilometer kun gi area da fencing gi thabak chathari adubu fencing gi thaba asida local tribal community sing amadi Myanmar gi rebel force sing na masigi protest tauri masigi matai da north east ki state mari da su border fencing gi kanna yaning da bafongdokli local sing gi matung ina fencing tawbana border community gi daily life da apan bathon gani amadi Masida miyo kya gi across border family cultural amadi economical relation lay aduga defense PRO na hai Bharat Myanmar border ga nangnaba area singda yamna songba lambi leitaba amadi under develop oi masida connectivity gi upai sing yamna wadli aduga topanakal amadana across border Myanmar gi area singda tongan tongan ba ethnic armed group sing gi marakta Myanmar army ga loinana akan balan soknadi masina international border manakta tangdu leita da batholi Asumna National Unity Government NUG gi demand asigi matungda masi longnari madudi Bharat Myanmar border da tension hengalak pa yai video sidang asigi di matang asoi fawbadang thagasari